ꯑꯍꯥꯟꯕꯗ ꯄꯥꯟꯗꯝ ꯄꯥꯎꯁꯤꯗꯒꯤ ꯌꯧꯅ ꯂꯧꯄꯨ ꯇꯥꯜꯂꯛꯄ ꯍꯥꯏꯕ ꯄꯥꯎꯔꯧ ꯑꯗꯨ ꯇꯁꯦꯡꯅ ꯊꯣꯛꯂꯦ ꯀꯣꯈꯣꯃꯤ ꯀꯣꯟꯁꯥꯈꯨꯜꯒꯤ ꯂꯝꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯕ ꯆꯤꯟ ꯀꯨꯀꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯥ ꯑꯁꯤꯒꯤ ꯇꯔꯦꯠꯇ ꯂꯤꯌꯥꯡꯃꯩ ꯅꯨꯄꯤ ꯑꯃ ꯃꯁꯥꯒꯤ ꯂꯝꯗ ꯊꯕꯛ ꯇꯧꯔꯤꯉꯩ ꯐꯨ ꯆꯩꯕꯗ ꯅꯠꯇꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯊꯨꯒꯥꯏꯔꯝꯕ ꯊꯧꯑꯣꯡ ꯌꯧꯅ ꯂꯧꯄꯨ ꯇꯥꯜꯂꯛꯄ ꯍꯥꯏꯕ ꯃꯤꯇꯩꯒꯤ ꯄꯥꯎꯔꯧ ꯑꯗꯨ ꯇꯁꯦꯡꯅ ꯊꯣꯛꯂꯦ ꯍꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯀꯣꯀꯣꯃꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯏꯃꯤꯒ꯭ꯔꯦꯟꯠꯁ ꯒ꯭ꯔꯨꯞ ꯑꯃꯗꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯜꯂꯣꯃꯤꯁꯤꯡꯒꯤ ꯂꯝ ꯇꯞꯅ ꯇꯞꯅ ꯈꯣꯞꯆꯤꯜꯂꯛꯂꯤ ꯉꯁꯤꯗꯤ ꯑꯁꯤꯒꯨꯝꯕ ꯏꯃꯤꯒ꯭ꯔꯦꯟꯠꯁ ꯑꯃꯗꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯒꯤ ꯃꯤꯁꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯒꯠꯂꯛꯄꯅ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯎꯃꯪ ꯀꯌꯥ ꯀꯣꯛꯊꯣꯛꯇꯨꯅ ꯅꯝꯍꯥꯗꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯁꯤꯜꯂꯛꯂꯤ ꯀꯣꯟꯁꯥꯔꯝ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯀꯣꯟꯁꯥꯈꯨꯜ ꯑꯁꯤ ꯌꯥꯝꯅ ꯂꯤꯔꯕ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯔꯤꯕ ꯂꯤꯌꯥꯡꯃꯩ ꯈꯨꯜꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯔꯕ ꯈꯨꯜ ꯑꯃꯅꯤ ꯀꯣꯟꯁꯥꯈꯨꯜ ꯚꯤꯂꯦꯖꯁꯤꯞꯀꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯣꯟꯁꯥꯈꯨꯜꯒꯤ ꯂꯝꯗ ꯂꯩꯔꯣꯟ ꯋꯥꯏꯐꯩ ꯚꯤꯂꯦꯖ ꯑꯁꯤ ꯈꯨꯟꯗꯥꯍꯟꯈꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯧꯅ ꯈꯨꯟꯗꯥꯍꯟꯈꯤꯕ ꯆꯤꯟ ꯀꯨꯀꯤ ꯀꯥꯡꯕꯨ ꯑꯁꯤꯒꯤ ꯃꯤꯁꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯒꯠꯂꯛꯇꯨꯅ ꯀꯣꯟꯁꯥꯈꯨꯜꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡ ꯃꯈꯣꯏꯅ ꯗꯣꯃꯤꯅꯦꯟ ꯇꯧꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯅ ꯁꯩꯗꯥꯡꯕ ꯃꯇꯝꯗ ꯌꯥꯅꯈꯤꯕ ꯋꯥꯐꯝꯁꯤꯡ ꯊꯨꯒꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯌꯦꯜꯂꯣꯃꯤꯁꯤꯡꯕꯨ ꯃꯈꯣꯏꯅ ꯅꯝꯊꯅꯕ ꯍꯣꯠꯅꯔꯛꯂꯦ ꯍꯥꯏꯗꯤ ꯍꯟꯗꯛ ꯂꯤꯌꯥꯡꯃꯩ ꯅꯨꯄꯤ ꯑꯃ ꯆꯤꯡꯀꯨꯀꯤ ꯀꯥꯡꯕꯨ ꯑꯁꯤꯅ ꯐꯨ ꯆꯩꯈꯤꯕ ꯑꯗꯨ ꯂꯝ ꯈꯣꯞꯆꯤꯟꯕ ꯑꯃꯗꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯑꯦꯒ꯭ꯔꯦꯁꯟꯒꯤ ꯑꯆꯧꯕ ꯈꯨꯗꯝ ꯑꯃꯅꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯀꯣꯀꯣꯃꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯑꯁꯤꯒꯨꯝꯕ ꯁꯩꯗꯥꯡꯕꯁꯤꯡ ꯑꯁꯤꯅ ꯌꯦꯜꯂꯣꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯇꯔꯥꯏꯅ ꯂꯧꯗꯦ ꯑꯃꯗꯤ ꯀꯣꯟꯁꯥꯈꯨꯜ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯅꯁꯨ ꯌꯦꯜꯂꯣꯃꯤ ꯀꯟꯖꯅꯕ ꯑꯆꯦꯠꯄ ꯈꯣꯡꯐꯝ ꯂꯦꯞꯄꯤꯌꯨ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯏꯁꯇꯦꯠ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯛꯁꯟ ꯂꯧꯕꯤꯌꯨ ꯑꯃꯗꯤ ꯍꯤꯁꯇꯣꯔꯤꯀꯦꯜꯁ ꯔꯦꯀꯣꯔꯗ ꯑꯃꯗꯤ ꯑꯆꯨꯝꯕꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯋꯥꯌꯦꯜ ꯆꯠꯊꯕꯤꯌꯨ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯂꯣꯃꯤꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯂꯝꯗ ꯃꯤꯅꯧ ꯆꯪꯂꯛꯄꯗ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯂꯝ ꯉꯥꯛ ꯁꯦꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯊꯧꯗꯥꯡꯅꯤ ꯍꯥꯏꯅꯁꯨ ꯀꯣꯀꯣꯃꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯤ ꯁꯤꯐꯣꯡꯁꯤꯡ ꯑꯃꯁꯨꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯍꯒꯤ ꯆꯥꯝꯃꯒ ꯃꯧꯗ꯭ꯔꯥꯒ ꯃꯥꯊꯣꯏ ꯁꯨꯕ ꯗꯦꯠ ꯑꯦꯅꯤꯚꯔꯁꯔꯤꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯍꯒꯤ ꯆꯥꯝꯃꯒ ꯃꯧꯗ꯭ꯔꯥꯒ ꯁꯨꯕ ꯗꯦꯠ ꯑꯦꯅꯤꯚꯔꯁꯔꯤꯒꯤ ꯊꯧꯔꯝ ꯏꯁꯇꯦꯠ ꯑꯥꯔꯀꯤꯑꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯑꯥꯔꯠ ꯑꯦꯟड ꯀꯜꯆꯔ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯂꯪꯊꯕꯥꯜꯗ ꯂꯩꯕ ꯃꯍꯥꯔꯥꯖꯀꯤ ꯁꯃꯥꯙꯤꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯍ ꯄꯥꯋꯔ ꯐꯣꯔꯦꯁꯠ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯦꯟड ꯀ꯭ꯂꯥꯏꯃꯦꯠ ꯃꯤꯅꯤꯁꯇꯔ ꯀꯦ.ꯑꯦꯁ. ꯕꯤꯁ꯭ꯋꯔꯖꯤꯠ ꯁꯤꯡꯍꯅ ꯑꯃꯗꯤ ꯂꯪꯊꯕꯥꯜ ꯑꯦ.ꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯀꯔꯝ ꯁ꯭ꯌꯥꯝ ꯆꯤꯐ ꯒꯦꯁꯠ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯗꯤ ꯒꯦꯁꯠ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯑꯦꯝ.ꯄꯤ. ꯃꯍꯥꯔꯥꯖ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯑꯃꯗꯤ ꯑꯇꯩ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯃꯁꯨꯡ ꯁꯤꯚꯤꯜ ꯑꯃꯗꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁꯀꯤ ꯀꯟꯇꯤꯟꯖꯦꯟꯠꯅ ꯒꯟ ꯁꯦꯂꯨꯠ ꯄꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯍꯒꯤ ꯃꯤꯇꯝ ꯑꯃꯗꯤ ꯃꯩꯗꯤꯡꯉꯨ ꯅꯔꯁꯤꯡꯍ ꯑꯃꯁꯨꯡ ꯁꯅꯥ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯃꯤꯇꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯇꯔꯄꯟꯁꯨ ꯀꯠꯈꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 90 ꯆꯪꯅ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯅꯤꯡꯊꯤꯅ ꯀꯝꯄ꯭ꯌꯨꯇꯔꯥꯏꯖ ꯇꯧꯒꯗꯕ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯍ ꯃ꯭ꯌꯨꯖꯤꯌꯝ ꯁꯥꯅꯕꯒꯤ ꯐꯥꯎꯟꯗꯦꯁꯟ ꯁ꯭ꯇꯣꯟ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯃꯥꯏꯈꯨꯝ ꯍꯥꯡꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯗꯨꯉꯩ ꯆꯩ ꯈꯨꯟꯇꯥꯛꯉꯩꯗ ꯃꯥꯡꯂꯨꯔꯒꯗꯕ ꯃꯅꯤꯄꯨꯔꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯑꯃꯗꯤ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯌꯥꯟꯗꯥꯕꯨ ꯁꯍꯤ ꯇꯧꯅꯗꯨꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯃꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯇꯥꯛꯈꯤ ꯑꯁꯤꯒꯨꯝꯕ ꯑꯊꯧꯕꯁꯤꯡ ꯑꯁꯤꯁꯨ ꯉꯁꯤꯒꯤ ꯑꯃꯗꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯤꯔꯣꯜꯅ ꯃꯇꯝ ꯆꯨꯞꯄꯗ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯅꯕ ꯑꯃꯗꯤ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯝꯗ ꯅꯤꯡꯊꯤꯅ ꯈꯪꯍꯟꯅꯕꯒꯤ ꯄꯥꯟꯗꯝ ꯑꯃꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯅꯤꯡꯊꯤꯅ ꯀꯝꯄ꯭ꯌꯨꯇꯔꯥꯏꯖ ꯇꯧꯔꯕ ꯅꯤꯡꯊꯧꯔꯣꯜꯁꯤꯡꯒꯤ ꯍꯤꯁꯇꯣꯔꯤ ꯄꯨꯝꯕ ꯐꯪꯍꯟꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯈꯛ ꯅꯠꯇꯅ ꯃꯤꯌꯥꯝꯒꯤ ꯂꯝꯀꯣꯏꯕꯁꯤꯡꯅꯁꯨ ꯈꯪꯕꯗ ꯂꯥꯏꯅꯕ ꯃꯑꯣꯡꯗ ꯁꯦꯝꯂꯒ ꯅꯥꯏꯈꯤ ꯃꯁꯤꯗ ꯅꯠꯇꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯃꯗꯤ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯑꯅꯧꯕ ꯃꯈꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯃ ꯌꯥꯎꯅ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯁꯦꯅꯥ ꯆꯍꯤ ꯑꯁꯤ ꯅꯪꯅꯕ ꯁꯦꯝꯒꯠꯂꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯥꯕꯨꯝ 3 ꯅꯣꯡ ꯇꯥꯕ ꯂꯝ ꯑꯣꯏꯕꯅ ꯂꯝꯕꯤ ꯊꯣꯡꯒꯤ ꯁꯣꯠꯊꯕ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯀꯣꯛꯅꯕ ꯆꯍꯤ 90 ꯆꯠꯀꯗꯕ ꯀꯟꯀ꯭ꯔꯤꯠ ꯔꯣꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 3,000 ꯁꯨꯞꯅ 100 ꯆꯪꯅ ꯁꯦꯝꯒꯠꯅꯕ ꯁꯦꯡꯁꯟꯁꯨ ꯀꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯤ ꯑꯊꯨꯕꯗ ꯁꯦꯝꯒꯠꯄ ꯍꯧꯔꯒ ꯅꯥꯏꯈꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯒꯠꯂꯛꯄ ꯃꯇꯝꯗ ꯗ꯭ꯔꯦꯅꯦꯖ ꯁꯤꯁꯇꯦꯝ ꯅꯤꯡꯊꯤꯅ ꯍꯥꯞꯇꯨꯅ ꯑꯃꯗꯤ ꯃꯊꯧ ꯇꯥꯕ ꯄꯥꯏꯞꯂꯥꯏꯟꯁꯤꯡ ꯅꯤꯡꯊꯤꯅ ꯐꯨꯝꯗꯨꯅ ꯁꯦꯝꯂꯒꯅꯤ ꯃꯁꯤꯗ ꯀꯅꯥꯒꯨꯝꯕꯁꯤꯡꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯁꯣꯛꯄ ꯌꯧꯔꯛꯄ ꯃꯇꯝꯗ ꯀꯣꯑꯣꯄꯔꯦꯠ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯄꯇꯥ ꯂꯩꯕ ꯂꯝꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯄꯤꯐꯝ ꯊꯣꯛꯄ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯒꯅꯤ ꯍꯥꯏꯅ ꯋꯥꯐꯝꯁꯤꯡꯁꯨ ꯐꯣꯡꯗꯣꯛꯈꯤ ꯑꯃꯔꯣꯝꯗꯅ
combined team na khusu khulai kya fokat khre amadi popi pambi kya su yanthatuna manghan khre kunthra gumdoi sub AR Kaksin police amadi hiyanglam police ki combined team amana thibu humbi gi thabak sathabada lotuna thamlamba khusu khulai kya fokat pangam khre fokat pangam khrabu khusu khulai sing adudi SLR ama SDBL ama country made 9mm ki pistol amadi hand grenade ahum yauna polam kya yauri Fagalaba kusu khulai sing asigi makhataba ain gwe thabak lakonaba hiyanglam police station sinakre haidi nakalamaromda Chuchampur district ki Hopi Mole Hill range the lam ekar mari gi park sauba mafamna tharamba popi pambi sing Chuchampur police NAB amadi forest amadi kunthra gatre suba AR gi apunba khutpu amadi yanthatuna manganta khankre haidi yanthatuna thamlamba mapun tara amasu fogat pangamkhre Yanthatuna thamlamliba mapun tara adutagi lokpada saurangna kiji taraganithoi gumba phangani haiden su pausda phongtokli amaromdana sei tare khuntak ningsing numit thoram pangthokre mapal gi yeknaba kyana pirakliba sapuosi aikhoi amatu oina punsinduna thengna minasi haina Manipuri Culture and Sports Development Society Assam Hojai gi president khoirom Navadip na phongtokre wafam masi Hojai gi Manipuri Sahitya Parishad ki sanglel na pangthokpa sahitare khuntak ningsing numit Reconsolidation Day ki thoram phongdokhi bani Manipur ki Culture and Sports Development Society Assam Hojai amadi Olesco Manipur anina Manipur lenga ki art and culture loisang gi miyeng makhada pangthokpa thoram adu da mahakna makha taradana Assam ki tuan tuan mafam da khundari ba maitai sing isa gi nat culture identity ngak tu ngasi phawba leiri Aikoi ngasi pangthokliba thoram asina maite aikoi amato oina punsinba masoi tabagi wakolon thadoktuna pune hingminaba madi sakhatminaba paujel ama pibani sungsinaba amadi apunbagi pangal ama sagatminasi matama mada thokiba khuntakpa du matungda amu hana thuga loisi haikenasu pausda phongtokli amaromdana miyamda mitai maitai tribe union ye paujel pirakli Constitution of India ki manung satna riba kanagumba leipasi ki community amana Constitution ki schedule ki list yauba tribe amani haibisi gi character manga ki manung da mitai furup tana tana lamdam sida khunda minarakli bi yellow furup kya saruk ya duna lakliba emoinu ahong asaubi gi thoram yumthong khuding pangthokna kadoriba lakliba tang taraga mathu January English ngani ga kunga manga worksing gi taraga ni thuni panba namina sida mipung khudimakta mitai tribe union na yepa paujal pizari haina union asigi secretary mutum suramani mitai ne thokpa sirol amana phongdorakli sirol aduna makha taradun hai aikhoi gi lenga amadi satnabi kya gi ahongba leirabasu paripuri dagi satnarakpa aikhoi gi punsi rol ga thadoknaba yadaraba satnabi singa sibu ngaktuna thamliba aikhoi Mitai ngasi phawba India da tinkhibadagi phangpham thokpa schedule tribe list da yaw phangdana lakli sei kya gi mamang gi tunglam satpu uba ahalaman singna mitai khoisu lamdam asidagi homin kamin rakpa furup kunga mangana ST gi status da leibagum laifam thu I haiduna mipum tingna khangan biramba natana miyam gi weblup linkhat piduna issue sigidama kathok pirambagi mahi ngasidi Manipur leiriba miyamna 90% na ST status ta lepham thu habisi yanarbu wafam ne habu wafam stamlakli amaromdana Manipur president rule lakpana wathok asigi waroisin purakpa ngamloi haba motion da open debate competition pangthokre Manipur president rule lakpana wathok asigi waroisin purakpa ngamloi haba motion da open debate competition amangasi Manipur press cup ki lokta hol da pangthokre Coordinating Committee on Crisis Resolution Manipur Sinduna Pangthokiba Thauramada Senior Advocate Khaide Manina Speaker Oiduna Pangthokiba debate competition adu supporter oina taraganithu amadi opposer oina mangana sarugyaki competition adu ga mari lainana Coordinating Committee on Crisis Resolution Manipur gi coordinator o sanahanbina phongdorakpada Manipur satharaklibi irang asi sahi ani fazilakadore maitai singi mathakta satharakliba mihat mipun miot minesi khambina balaitabagi phibam da ngasi phawbo sathaduna lakli masi phawbo state lenga asina irang asigi warrisin purakpa ngamdana lairiba sikmi paini hai oi paliba government asi sakti laitabaga pangkhak oire hairaduna state lenga asigi mathakta union government ama lairibanina state asida PR thambana irang asi lakshanba ngamgadra ngamloidra haibasigi matang warep ama debate competition asida lawani government asigi soirakliba mawong matawsina maramoiduna khongthang asi lokhatpani haina makna makhataki amaromdana asa darshan gi mekedigi ningtham thana lakpada relief camp da lairiba inmate singda sial amadi blanket ki mateng pangkhri
ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯒ ꯍꯨꯝꯗꯣꯏ ꯃꯦ ꯑꯍꯨꯝꯗꯒꯤ ꯍꯧꯔꯒ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯉꯝꯗꯅ ꯆꯦꯜꯂꯛꯄꯁꯤꯡ ꯑꯃꯗꯤ ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯨꯝꯅ ꯃꯩ ꯆꯥꯈ꯭ꯔꯕ ꯏꯃꯨꯡꯁꯤꯡꯅ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯁꯩꯗꯥꯡꯐꯝ ꯂꯧꯔꯒ ꯂꯩꯔꯤꯕꯁꯤꯡꯒꯤꯗꯃꯛꯇ ꯑꯥꯁꯥ ꯗꯔꯁꯟ ꯇꯥꯃꯨꯜꯄꯨꯔ ꯕꯦꯇꯤ ꯑꯥꯔ ꯑꯁꯥꯝꯒꯤ ꯃꯈꯥꯗ ꯂꯥꯛꯄ ꯗꯕꯜ ꯕ꯭ꯂꯥꯡꯀꯦꯠ 300ꯒꯤ ꯃꯊꯛꯇ ꯉꯁꯤ UFO ꯁꯦꯟꯇ꯭ꯔꯦꯜ ꯍꯦꯗꯀ꯭ꯋꯥꯇꯔꯒꯤ ꯚꯂꯟꯇꯤꯌꯔꯁꯤꯡꯅ ꯏꯝꯐꯥꯜ ꯋꯦꯁ ꯑꯃꯗꯤ ꯏꯁꯀꯤ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯒꯤ ꯏꯟꯃꯦꯠꯁꯤꯡꯗ ꯄꯨꯟꯅ ꯗꯕꯜ ꯕ꯭ꯂꯥꯡꯀꯦꯠ 300 ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯁꯥ ꯗꯔꯁꯟ ꯑꯁꯥꯝꯒꯤ ꯈꯨꯠꯊꯥꯡ ꯃꯈꯥꯗ ꯗꯤꯄ꯭ꯔꯦꯁꯟꯒꯤ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤꯕꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯄ꯭ꯔꯚꯥꯕꯇꯤ ꯀꯣꯂꯦꯖ ꯔꯤꯂꯤꯐꯇ ꯁꯩꯗꯥꯡꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯤ ꯑꯋꯥꯡ ꯁꯦꯛꯃꯥꯏꯗꯒꯤ ꯅꯤꯡꯊꯧꯈꯣꯡꯖꯝ ꯑꯁꯥꯔꯥꯅꯤꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯥꯏꯗꯨna ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 6,000 ꯈꯨꯠꯁꯤꯟꯅꯈꯤ ꯑꯃꯗꯤ ꯁꯥꯎꯡꯕꯣꯝꯗ ꯂꯩꯕ ꯕꯤꯔꯥꯃꯪꯒꯣꯜ ꯀꯣꯂꯦꯖꯇ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯒꯤ ꯏꯟꯃꯦꯠꯁꯤꯡꯗ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯅꯕ ꯍꯥꯏꯗꯨꯅ ꯐꯤꯁꯥꯈꯣꯜ ꯑꯃ ꯂꯩꯅꯕ ꯍꯥꯏꯗꯨꯅ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 15,000 ꯕꯤꯔꯥꯃꯪꯒꯣꯜ ꯔꯤꯂꯤꯐ ꯀꯦꯝꯞꯒꯤ ꯀꯟꯚꯦꯅꯔ ꯋꯥꯌꯦꯟꯕꯝ ꯕꯦꯔꯦꯅ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯃꯔꯨꯑꯣꯏꯕ ꯗꯕꯜ ꯕ꯭ꯂꯥꯡꯀꯦꯠ ꯌꯦꯟꯊꯣꯛꯈꯤꯕ ꯃꯐꯝꯁꯤꯡꯗꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯄ꯭ꯔꯚꯥꯕꯇꯤ ꯀꯣꯂꯦꯖ, ꯁꯃꯨꯔꯧ ꯍꯥꯏ ꯁ꯭ꯀꯨꯜ, ꯂꯝꯃꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯃꯅꯤꯄꯨꯔ ꯊ꯭ꯔꯦꯠ ꯑꯦꯟ ꯑꯦꯛꯁꯄ꯭ꯂꯣꯔ ꯁꯦꯟꯇꯔ ꯑꯃꯗꯤ ꯁꯥꯎꯡꯕꯣꯝꯗ ꯂꯩꯕ ꯕꯤꯔꯥꯃꯪꯒꯣꯜ ꯀꯣꯂꯦꯖꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯅ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯂꯣꯏꯅꯅ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯒꯤ ꯀꯃꯤꯇꯤ ꯃꯦꯝꯕꯔ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯁꯩꯗꯥꯡꯗꯨꯅ ꯋꯥꯅ ꯂꯦꯜꯂꯤꯕ ꯑꯍꯜ ꯂꯃꯟ, ꯏꯃꯥ ꯏꯕꯦꯜ, ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯗꯤ ꯏꯆꯥ ꯏꯁꯨꯁꯤꯡꯒꯤꯗꯃꯛꯇ ꯑꯁꯥ ꯗꯔꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯡꯊꯝꯊꯥꯅ ꯂꯥꯛꯄꯁꯤꯗ ꯕ꯭ꯂꯥꯡꯀꯦꯠ kaya ꯄꯤꯊꯔꯛꯇꯨꯅ UFOꯒꯤ ꯚꯂꯟꯇꯤꯌꯔꯁꯤꯡꯅ ꯍꯥꯏꯔꯤꯕ ꯗꯕꯜ ꯕ꯭ꯂꯥꯡꯀꯦꯠꯁꯤꯡ ꯑꯁꯤꯕꯨ ꯌꯦꯟꯊꯣꯛꯄꯤꯕ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏꯁꯤꯡꯅ ꯍꯔꯥꯎꯕ ꯄꯣꯛꯏ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫ ꯇꯦꯟꯇꯪꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯃꯈꯥ ꯇꯥꯕ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫